पाउजेरी युम्फम ओइबा मरुइबा पाउ खरा अपडेट तौजरी कौसेमना लौबा क्लास 12 एग्जाम की फल ngasi लाक्थोक्लगरे एग्जाम असदा रैंक अमसुंग डिविजन लैररोय काउंसिल ऑफ हायर सेकेंडरी एजुकेशन मणिपुर कौसेमना लौबा हायर सेकेंडरी स्कूल लिविंग सर्टिफिकेट एग्जामिनेशन क्लास 12 की एग्जामिनेशन की फल आयंग लाक्थोक्लगने हायरे प्रेसना थाजबा याबा मफमदगी फंगबा पाउना हाय Hayang nungtil pung tapo matamda Council of Higher Secondary Education Manipur ki office ta Education Minister Sorokai Brazil na class 12 ki examination asigi phal lauthokani aire Hayang examination ki phal lauthokodoriba asigi nama Council of Higher Secondary Education Manipur ki maikai dage sem sabagi thabak chathari aire Pawhosina hai chariba sahi asigi oina arts science amadi commerce stream ahum ki punham hairoi lising kuntra ki matakta hayang phal lauthokodoriba Examination asida yauraba yai chariba sahi asigi oinadi mahiroi sing ki merit list tam hausagumna ranking pibagi wafam leiraroi haire wafam asina makhatana hai Manipur da COVID-19 laichat asina maram oiraka Manipur laigak na lokhiba pherip ki matungina chaliba sahi asigi oina Board of Secondary Education Manipur amadi Council of Higher Secondary Education Manipur da lauba class 10 amadi 12 ki examination asi cancel tawna da warep laukhibane Langa ki ferif adu ki matungina committee ama semtuna mahiroi sing asigi evaluation tohonna na paporam chalaba matungda matungina mahiroi sing ki school na pikhalakpa mark adu yenglaga hayang ki examination ki phalla se lauthokadori bane chaliba sahi asigi on the council da enroll toba eligible oiba mahiroi khudimak examination asida mai pakhalagane mahiroi mata fail oiba ki wafam lairaroi aina pawasina makhatare Panbajabadi Ausik Labor COVID-19 license as in a maram orga form target by the Yahoda school sing da Ming Jalabam heroism matamam Piraka Matuki Manu form mentioned and tag another I have a peak lake. Masagatama council can make it a school sing da Paduki Tabak Lokan Tabasina Kibare. Sahia Siko in my heroising mark as a class 11 the Pankeba mark school attendance and return and assessment the sing the Chingtaki Paraga Piga Ribane. Amrom the Supreme Court of India na class 10 amari 12 ki examination sing asi lakliba July kunthamathai phawba ki manu phal lak thokna pakang lakpa ki matungina Manipur lega ki school education department na thapak lokalaga loina Council of Higher Secondary Education Manipur amari Board of Secondary Education Manipur ki mai kai dage class 12 amari 10 ki exam sing asi apipa matam asik manu phal lak thokna ba sem sarak pane mid pelaba mai ki kumai ga loina na Olympic Games Japan ki konung Tokyo da hawdokre Malemgi sanabagi kwaitagi chawba kumai oiriba Olympic Games ki kuntragani thoi suba edition midbelaba mai ki fajaraba kumai kya galloina ngasi Japan ki konung Tokyo dalaiba National Stadium dalaiba kasige Emperor Naruhito na hawdokre Games hawdokgi thorum atu India ki miki de Mary Kom amasok Manpreet Singh na flag bearer oiduna Indian contingent losing he ngasi hawdokliba Games asi Tokyo da sahi yankai ki matung ta pang thokpani Aikoina apan bagi panggaludu uthokuna aurakadaba mirol kyana singthan hawgadaba games ama oinana bahona binarasi aina Tokyo 2020 ki president Hashimoto Saikon aike Olympic saudopki khudam oina Tokyo da liba National Stadium ki mathakta Indigo amsung agoba masugi mari kya ka hotke COVID-19 laichit ki akiba leirabasu games asida malemgi khwaiti ki phajaba sanarusin saruk dhyana ba sem sare bane Tokyo ki Olympic Games asigi original schedule adu mamang sahida oikibane adubo malemgi mafum kya da COVID-19 license sandoktuna misimina kya jarokpadagi sahi amarom jaithoktuna lakhibane maramasina games hawdokpagi thorum aduda fencing jahon kede Olympic Games hawdokpagi thorum aduda miui lising amadagi tathana saruk yakhe makhoi sing adu akanba social distancing rule ningthina ngakhe fencing chakhan khidabana benu akoi adu isik sekhe Imung manung na intok tu na thamlamba sahi marfuga tarit churabi nupi ama kankre. COVID-19 positive oibedagi imung manung na intok tu na thambiram bamasagi sahi marfuga tarit churaba al ama. Alloyerba nupi ama Kaksing District Health Society na kankibaga loyna na midung sikat loyna na COVID Care Center na thamduna. Laukhat pam thokpa chekin thorang singi kutong chaba fanganikre. Wafam asing marik loyna na press na phangba pawgi matungin na imung manung na COVID-19 positive koi haitun hundok tu na thambiram ba al oiraba. Nabi adugi mami uhengbam sakhi devi kawi amasung mahak Kaksing district manung chanalaiba khul amadagini mahak boss poire khanglakhiba nobit adu imung manung gi mioisina mahak po masagi memda matomta hondoklaga thambiram bane haire
District COVID Care Center gi Medical Incharge Dr. Bhairangthem Aruna Phongdorakpagi matungina hariba halladu matom to doctor thambire haibagi pau phangputagi District COVID Care Center gi doctor amadi nurse na kodakta changchange maduda sakhi devi gi haksangi phibam sokna leramba thengna ki mahak chatpa phawba ngamde amadi oxygen ki level ka hena nemke mahak tha asi gi taraga darukta kaksing air secondary da hangdoktu na thamripa COVID Care Center da pukat gi amasong kodakta oxygen pi bagal loina ahen ba miang changdula doctor asin doctor amadi nursing la yang bahauke Nagalam da haukiba pung kun mari manung de state asida anoba COVID-19 case lising amaga jani barfuga mari thengna baga loina na hauju phakuda COVID positive oikibagi apun masing ase lising marfu henkhre asigi manung da mioi lising umpudra tarit ki matak laichat asida gingak tok pangamkhre nauna mioi tara maga laikidre amadi laichat asina maram oidun laikida bagi masingna lising amaga chamri yankai ga mathoi shokre amade Hauzik active case lising taragani thoi mathakta laire loinana positive oibagi chang chada taraga taruki mathakta laire makha tarakpa atopa pau amadana Trinamool gi Santanu Sen Rajya Sabha gi suspend tawgre Rahul Gandhi gi Pegasus Inquiry Demand Center na chakhidre Union IT Minister Aswini Vaishnav Pegasus watho ki mathangda piba statement garang munkhiba Sagai kiba amasung chairman dalangsin kiba gidamak Trinamool Congress ki Rajya Sabha member Dr. Santanu Sen Parliament ki sumonson session ki le mauriba saruk ki damak kasi house ta ki suspend tawkre Parliamentary Affairs ki Minister of State B Muralidhara na masi ki patang to motion na mathangala kiba ki minute khara ki manungta Rajya Sabha chairman Ben ke anai dua Dr. Sen suspend tawbagi wafum badulak thoke Masih mamang dengan si Kongres ki Rahul Gandhi jang opposition MP Camprom na Pegasus snooping scandal adugi matang the parliament complex manung the government ki bayuk ta protest tawke amasong hiramadu Supreme Court na monitor tawba judicial prof amachathana badi ban tawke Parliament complex manung the laiba Mahatma Gandhi ki mitam adugi mamang da sathageba protest adu da Rahul Gandhi danatana Rajya Sabha da leader of the opposition oriba Malik Karjon Kharge gumpa Congress MP Singh Lok Sabha party ki leader Adhir Rajan Chowdhury KC Venugopal amsong Sasi Tharoor DMK gi Kanimhoji amsong Shiv Sena gi Priyanka Chaturbedi na jingpa MP kya sarwaya ke Anakta dongna chatnan ki farm reform law sing amsong Pegasus wathok adu jauna tongan pa wathok kyama ki matangda opposition lusing basing gi irang brakta Parliament gi house animak ningthauka ba numit phawba ajong tawkhre Ngasi Lok Sabha mifam da Pegasus spyware marik lenaba migi wari sana baluna tab gi siriba maranching adu da ko na monitor tawba inquiry chathanarba Rahul Gandhi ki demand adu government ja ki dre Congress MP adu na bhag masaki phone su tap tawki abegi maral sekhe khwaidagi al oiba mahiroi sahi chamaga sukna taret ta laikidre sahi ani ki mamang da masagi sahi chamaga sukna manga subada literacy examination pass tawki bi amasung Prime Minister Narendra Modi na thagat kibe Kerala gi khwaitigi al oiba mahiroi Bagherthi amma kolam da laikidre aina imung manungki miyoi singna phongdokre mahak masagi sahi chamaga sukna taret sukhre amasu sahi al oibaga mari leinaba anaba singi maramdagi ngarang sagul singi nabidangda mahaki jumda laikidre aina makoina haike nopi singda sakti pibagi hiramda mahaki thodok hendok pathabak singki namak santan government mahakpo lemjaningai orba nari sakti puruskar peke Kerala State Literacy Mission KSLM na lisingani taragam panda pangthokpa Marisuba standard ga manaba examination adu pass to bada khwaidagi al orba mahiroi oiduna magna powari semke examination adu da bag chani humudra magi manungda chani sumna manga pangdur maming chatke aduga mathematics da di full mark phangke mane exam sing adu 1 e ke amsung environment mathematics amaso Malayalam gi question paper ahmadu pahum pin da bana bidom ni janke amagi masu amusung suthang taragani tholai magi masa taruk ki manungdagi amusung masu tara mangagi manungdagi ahum laikidre Punjab da bas gurung chatpada Congress worker ahum sikhre humpurom sokre Punjab ki nauna hakiba Congress President Namjot Singh Sindhu ki Chandigarh da thabak paiba ahobagi thauram yawpa lakpada state asige Moga district da bas gurung chatpada Congress worker ahum sikhre amusung humpurom sokre Punjab Chief Minister Captain Amrinder Singh na khudong thiba thodok adu ki pau tabada awaba phongdokre amasung asokpam bi punamakta khudak tamba pungphaba layeng pinanaba DC moga da poktak bikre khudong thiba thodok adu jiri
Jiradagi Chandigarh Congress workers in Purakiba private bus aduna jangna tauba horakiba amasong atoba bus amada thongaibadagi ngasi ayuki pungni palum tabada thokibane. Nagalamrom the Turil the Chentaki Dringai Taragamatoi Kalhore. Maharashtra gi Kolhapur district the Turil amada Chentaki Gadaba Kazikta Ngaraba bus amadingasi Irai Angan Bada Meo Taragamatoi Kalhaure Hana Police na Pangokre. Police Amazon PWD Portion na Makata na Manglom de Satanaba. Bus driver aduda Kangalaba Pauda Sigudi Turil sing Imaina Tumlaba. Thongama the Gari adu Tarokibadaki Tautu adu. Bodargar Tehsel gi Pangire Kunda Ayupung Anima Karum Tabada Tokibani Anima Homakoina Ike. PWD officials sing Aduna Nasik Tam Lake Basadu Thong Adu Mamang the Tatki Adumanamak. Driver Dunamakoi Wata than Thong Adu Tam Tauke, Adobo, police staff Aduna Basadu in the Duna CNK Amasung Togliba, Muitaragamatu Adu Loinama Gari Adudaki Lautaki Haina. Bodargar police station official Amana Ike. Ising isen adu yamna kanbagi bus adu thongdagi takem sung akanba isen sing adu na chen thadringi mamangda ising adu da luptuna leke bus driver du gi mathakta mathaksa case ama lokona na pawtak sing pikre aina Kolhapur district guardian minister Satish Patel lampong dokre delta na alpha variant dagi sandokgi changcha da nifu dagi humpu bawa heli expert COVID-19 gi delta variant makal asina alpha variant makal asidagi sandokgi changcha da nifu dagi na Humpugi Matate Heli had a national expert group on vaccine administration Gisipsu Horiba Indian SARS-CoV-2 Genomics Consortium Insaku Kiko Chairman Dr. N.K. Arora Pongdokre. Baugi Mifamada Wangangla N.K. Arora Makatana High COVID-19 gi Delta variant Asisandopi Sang Wang Badanatana Haksangi catching the Hena Sogan Baheli B1617 to Harbamakal COVID-19 strain asibu Delta variant aina khangnari. Harba Delta variant asi hanbu in India da mamangsai October thada thengnar kibane. Delta variant asi India da hojik thokliba second wave asi kimbarwaiba maram oiribane. Anuba COVID-19 ki case asi sada marfu gi mathakdi Delta variant thogan ba oire. Magna makhatana hai Delta variant asi na hanagi alpha variant tagi sadani fudagina. Humpu babu sandok pahian bakaloina UK, USA, Singapore de matang sandok hituna malemgi. Tongan balibak marfu gi matakta sandokre hare. Delta variant makul asi India ki hanboy na Maharashtra dagi haurakibani tungda awang thangba state sing sandok tuna nongsuklom dagi state sing da nongsuklom gi state sing sandoki lona santren mayai amadi nongsup eastern ki state sing da matang sandorakibani. Delta variant no oraklipa ahung bagi mo asi mari leiden phagna makhatana ai. Mutation asi survive protein Dauthojon maram oraga cell sing surface da yauriba ACE2 receptor sing ka hena punsinan pada madeng pangle maram asina hena longnagan ba amadi haksangi imundasu samang malibane makata na web sing lakpa yabagi leina atop pa makal gi hena sati ba variant sing thorak lapadi anabagi sangasi yam henkat kane makata ba web sing lakpa da laksin na ba COVID-19 gi vaccine kap thok patangai fade Vaccine kapthok pada natana laiset asi pungak thong na pakang launching section ngak na chat pamathok tai aina smana makhatana aike nagalamrom da tha kharagi manungda delta variant malem asi khutum chankragani World Health Organization India da yana da tekna ki COVID-19 delta variant makal asina lakada ba tha kharagi manungda malembo khutum chankragani na World Health Organization WHO na phangdokre WHO ki sayul gi phongbu weekly epidemiology update asina makhatana ai COVID-19 ki jamno tam thiba amdi lawna kan ba strain makalasi awjikti India khakta natna malem gi lipak chama kun ga mari hen bada sandokre masida malem da hanada ki sandok tu leir palaiset asigi atopa beril makal singchu namthatna lakle panbaya abadi mamang da WHO da variant of concern ni haina lakthokra ba COVID ki atopa variant sing abadi Britain da han bona thena ki alpha variant South Africa da thena ki beta variant amadi present da thena ki gamma variant sing asiso Lebak kia da paksana sandorakle. Alpha variant asina malim gi lebak chama ga barfu hen bada betan lebak chama kontra hen bada amade gamana lebak humpudrani pan gi barakta sandok tuna leire. Malim gi ne lebak sindu laichata si sandok pi chang wang khalakriba asi sandok pi chang wang ba strength sing wang lakpa vaccine ka pada masing jamba amadi miyamna COVID appropriate behavior sing hak ba handarak bada gini aire. Malim gi na hauki ba sayul asi da Indonesia da anubak case Lagahum lising yang kai chani humpudram de thengna dno ko adik jambo ke
Masigi manung dar lakani lising marfudra taruk jamri ni fuga taret thengna duna pretend ani suba amadi prajinna lakani lising marfuga taret charuk tara thengna duna ahum suba dalaire makatarak pa atopa editorial ki kalam amada Delhi da North Skin bi masa sing isan isi singbo oktabi oina over condemn tawfam toge Laibak asiki constitution na India ki citizen kodimak laibak asiki mafam amada maning tawna Chacha babu sung laijaba yalle masigi sumatak constitution ki article 19 ki makada freedom of expression ki maning tamba pire constitution na laibak asiki citizen kodimak ta pire pa maning tamba sing ase North East masa sing ki wena de laibak asiki mayul lamda lairba mi kharana matam chuppada matpi duna laire makoina North East masa sing bu yamna tathi tawina tawbi ba amusung hek laitana kangluk sing asiki thamoi sokba yaba wangangi aiba wakat kya marum lai Masagi jahi kulum tamak ngariba nido taniyam koba Arunachal Pradesh ki mairo ama Delhi ki Lajpat Nagar area da tamthina halaga hondoklam kiba Manipur gi Pravis Chanam koba sahi nauri ban pamasa amu sina phangkiba thaudok sing sida chenaba singa se pawba phagalaga chapchaba logi oiba thabak lokot palaitre Laibaga sigi awang nokpo state sing da leiban pimasa sing Delhi natrakan atai state sing da leiban mi kharana yamna thina ot nai bibagi pawsu lai Namduna pamlan biba phobiba amusung makoina wairaga leiba jumtagi phuraga tanthok pirak khibagi thaudok kyasu thokiba laikre hariba thaudok sing adu Manipuri masa sing jano mapalam gi akang ahini haiba kyana nupi singi pije jakjet amusu chasa jutak ta tainar kanor iski nupi masa sing ikai khunna bada sing darak leba sing adu de kali su khanda badona tawraga lake miyobagi pije jakcha natraga jakcha jutak haibasi mafam amaga manu haiba yaroi Ado migi lam gi chanabi amasung lam jasa sing adudi saidang laga leiro riba aikoni ikai khumna na chat pagi tangai fataba lai ado balibaga sigi mainland masas number wena Nordisk kin pi masa sing bo uktabi wena ubi ba haibasite laibaga sigi wena laibak thibani makhoi gum myo sing adu mari leina authority na matam chan lakse lau dragade punna hingminna ba masu chakhat minna ba aiba phajakra bu bakhlol aslegi lapna chatki basu yai handak ta Delhi gi house khas ta awang nok bo kinupi sing da mafam adu lairam banupa kharana yamna natai chada ba kana gumba nupi amada hekta mak haiba yada wafam khara phongdo ki bagi tongda nupi sing adu na thamoi chokna ngang ki ba musung law khong ki ba sing adu social media da viral oi rakre mamit law ba manatun tumba nupa sing adu na nupi sing adu ba kayam sathi na usit thoi bi khitaba aiba bo Pungda mamal kyat lawani kaina haike bo wafum singa dole ba kasigi lona su natrakana kunai lona su yaroi makoi gi machan nupi sing dan rodiski nupa sing na nong phadok wafam do airuraga din nupa sing adu hingani haiba thajade madudagi nathok to ne hingi haiba taraga di mafam do thadok to na chen ki manatana pambai leiroi Delhi gi nupa sing adu da rodiski nupi sing adu mamita oktabi oina uramgani haiba de thajade Saksum manadaba pijet jakja tinnadaba amasung lol sing manadaba sing aduna ba koibo andana yengbi bani amasung usitawida bi mata utpo oina wafam sing atu phongtora pane nabi sing aduna kari su tawjaruba gano karibo tawjaru gadabano haiba wakhal lol adu jumpham waraga akaibo wahi mayam adu phongtora pane wafam adu norista leiriba misam yam de yengba miyang aduni haina ikone logdaba laloi Wafam adu Nordisk leiriba misam miyamda yengba miyang aduni haina aikone lobada laloi makone satakiba kwaidagi tamdhiba thabagadu Indian Constitution ki article 15 da yauriba citizen amada hantana yengba lining laison manadaba tathi tawena tawba kangluk group manadaba nupi nupa gi marakta khenaba thamba masong makoi gi poknapam lamdam adu da hantana yengba yaroi haibadu gi wangbatane marammaduna tawdok sing adu da channel besing adu mari lena authority na phagadabani tawdok adu ga mari lena Delhi ki Commission for Women na Sumoto case malakot pagaloy na mari lena authority da phana na bakhangan kibado afava maikai amane batanga sira panjaning ba wafam di thawdok adu Nordisk masa sing awang batak da condemn tawfam thoke marwena Nordisk ki chief minister sing na condemn taw wafam sing phongdok na bagaloy na wathok adu da channel ba sing phana ba center da akan ba wafam thambagi tangai phadaba lai makha tarak ba atopa pau amadana Ravina Sanjit Mihat ki common thoram pang thokre Ravina amuso Sanjit Mihat ki tarakani thoi super ningching common thoram ngasi working committee of the Apunba Lok JSC amuso imupunong gi piwisena senduna masa ge yumda hesopi nga naikalakat tamduna pang thokre hiramasi gi matangda Apunba Lok gi coordinator Folintro konsum ko deputy dona thadorakpa cherol mana ai sasinaba khudthoknaba Mihat singi manungda amboiba July kulhumdoi gi Khoirambal kaithin gi Mihat asisu asoba isu ama ngasi phobore Aukiba kumza lising ani mapan gi July kulhumdoi da masa waisang dabi Ravina bo masa ge
mamang maktada khwairambal kaithel gi mai maktada nongmaina pandana sikiba ikan kanadana BT road ki ganber sing market leiba maimu pharmacy da khorai dagi chungkham sanjit mitei pujamna tamthina kothokna bagi namada Manipur Police kamaduna hat bikhe Manipur Police ki aranba report kiana maram oraga assembly da phawba lana lamjingke adubam mihat asigi matang da tehelka magazine na jamna marik chumna photo ga loina mathak manau naina mihat ado uthok Manipur gi miyam kaktana tana malem gi miyam pumbada mihat ase fake encounter da hat pani amade fake encounter habasi asini aina uthokrabane mihat ado gi equiz oirba head constable herojit mahagma sabana sanjit po mangonda issue tabu pistol na taruk la kapsin duna hat kibani aina phongdok phakaktana tana court mahaki affidavit phawba pisin ki balaikre serolas na makhatana hai head constable herojit wathuk asigi matang da nagna phongdok ki wafam asidagi CBI na karigamba herojit masana phongdor kiba aduna achumbani aina masana maral jajaba tarbade amugan inquiry adu report tawragani ana phongdok balaikrabane Union Minister nasu Manipur lekana kumjari sing ani mapan gi fake encounter case asigi akupa role sem pirak na ba aikeba galoinena case sing matang da chapchan action lokot kani aina haikebane National Human Rights Commission nasu state government asigi thodok asigi matang da chapcha report ama ko usulai Serola sinama khatan hai handakta Supreme Court na thokiba order da Manipur da thokiba fake encounter senariba army oikara police oikara mabaki special investigation team SIT sem da thigatan ba order ma thokiba sulai krabane Maramaduna Manipur miyam gi interest yengduna athuba da sanjitang sungrabina miat asida senariba police person amado amasong makok thongba mioi kudimak athuba matam da logi oiba serak phangan bio CM Silong Yokre Union Home Minister Ahmad Sahana share lawraga pangthokadurba wagno post state singh minister Singh Chief Secretary amadi DGP Singh ko mifam da saruk yaruna pekidamak minister and parent Silong kidamang imbal thadokre Norris Space Application Center na sangna pangthokadurba mifam maduda wagno post state singh minister Singh Chief Secretary amadi DGP Singh na saruk yarugadori makatarakpa atopa pau amadana Congress Party manungda charakna balaite Bhakt Charandas Congress Party ki manungda thoidokpa crisis laite MPC ki president pham thadu khraba patung da leraki be phibam badu ning thela laksele party ki senior MLA sing amadi hanagi MLA sing loinana party ki office BR sing na party sima pangal kalana na pathabak lokot pa hore Congress Party ba Manipur ki miyam na jari BJP kumba maning thong dagi nampu apu dalengak paina na honaroi haina All India Congress Committee ki General Secretary amdi Manipur in charge Bhakt Charandas na phangdokre pawmi kharaga khanan unaba amadi ICC ki lusing ba asina hai MPC ki president pham thadok khraba matung do oirak le pefi bamasi kumna yangsele loinena state sigi oriba political development asisu kumna yangsele leibak asida ta ba thoidok palaite loinena Congress ta mikal ki thabak thorom sing constituency sing ta changchen ba haure constituency sing gi oiba monitoring ki thabak haure constituency sing gi hanagi MLA sing amadi mikal da mirep oigani aina thorak le bamyo sing jawna party ki MLA sing unu no wari sana khre are Mangnahai Manipur ki miyam basi Congress po pamjaba kya laire Congress na vote pining ba Congress po sakuraning ba miyo kya laire Congress na so Manipur ki miyam gidamak lebli Congress Party na Manipur miyam gidamak jai phana pa kya tawtuna lagle Congress Party ase matik mai leipa party mo wore laire ba phibam asta Congress na ningba kaingai oide aike Namit khani ki mamang da pangthok khiba Congress Legislature Party ki mifam da MLA masing sun lakida bi matang da hangba hangi pakum da bhangna ai Mifamadu Congress ki MLA tarakani thuni saruya ke MLA Ranjiti mahaki thabak hana laibadagi ngarang unagi abadi DD thaisi da COVID positive oibadagi lakhidabani aike MLA Joy Kisan chu mahak unaraba jai maramdi Kawabindas kontham ju kothokjam chu president pham thadoklabasu party thadolaka chatpa leitre mahakti haujuk pau phaunaba ngamdabana makhatana comment piningdre mahaki maikedi Congress Party ki MLA sing pau phaunarga leiri party manungi tangdu laitada phibamadu laksin bangamle Bharakasida Police na Minister amagi P.R.O gi Gari khamlubadagi ungkhtnakhre thasi ki taragani pandagi hauraktu kuntari phawba chadhagador Manipur pumbagi total curfew gi atengba sing chanana pamatau pangthokeba Police Party amada Minister amagi P.R.O ni haiba mioi ama chawna lakiba flag post state pa Maruti Gypsy ama khamlubada nakalani gi marakta ungkhtnak tunat kummei oina yengnakhre thaudoga se ngasi namidang wairam pung taruklom tarakpada yangyang pokpi kaithel gi mafam amada thokebane Napi amajau punna miyo mari tolakeba flag post head pa Maruti Gypsy aduna ukhulom dagi impam tamna thogolak pada mafam adu da duty torma police persons na kana no karigino hangna da bigida ma khamlo pada nakal ani ge marakta akan ba wai khonta sing chinda dun unkana rakibane aire nagal ani gi miyo sina kon wangkadar padagi hendorak tuna police person amadasu Gypsy na lakiba miyo amana chaina kalaki aire
फिल्म मधुदगी उखुनरक अदु हेना कांसिलकपदगी जेंगापोपी पुलिस स्टेशन के ऑफिसर इंचार्ज मसामक थोरक्तना पुलिस स्टेशन द चलगा ओरी सानरासी आइदुना थेमजिलखे अदुगा मारुति जेप्सी द लाखिबा सिंधु जेनिम्स द पूरक मेडिकल चेकअप तौनर होनरबदा पुलिस की मकोक थोंबा ऑफिसर सिंग मेकेट की फोन तरुक्तना तौदन बाहरकपदगी यानाखि आइरे P.R.O ni आइबा मियोएदु PSED मिनिस्टर गिनी आइरे अरोबिद कंटेंट सिंग असि मारुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरिबो पुनमक पथागसरी चैनल रसन तुमदा कानारबदी सब्सक्राइब तौबिद्रिबसिना सब्सक्राइब तौबिरम लोइना लाइक एंड शेयर तौबसु काउबिगनु नमकपो अमुका हन्ना थागसरी